Tampakta handak ising ichaw thogriba si natural disaster oiramdrei Water Resources Department ki Chekshinba Watpagi Mami Chaona Tare haina MPCC ki President Luinana Wangkim AC ki MLA kaisa Meghachandra na phongdokre. MLA kaisa Meghachandra na luchingba tim mamana Water Resources Department ki official single Luinana Thawbal Dam gi fibam ngasi chatuna yengsinkhre. Khongzaraduda Thawbal Dam gi oiriba fibam kupna yengsinkhe oiriba fibam asigi matangda MLA kaisa Meghachandra na paumi singda hai September Tara Marida Dam Asigi Gate Marimak Amukta da Hangdokpadagi Imphal East Imphal West Amadi Thawbal District Lairiba Yum Kai Lawfam Amadi Lamvi Sorok Yauna Mafam Ayamba Ising na Thumzin Kibane Makhatana Imphal Turel da Ising Amuk Tillaraba Matung Wangoi Wabaga Yauna Imphal West ki Mafam Kaya Ising Ichaw Mayok Nabani Haike Ising imay hengatlakpana ising thadorakpa oiragasu mangzawnana department ki maikaidagi downstream da ising thumdananaba thaurang laukhatlamdre natural disaster gi thaudok ama thokpa yai haibagi fibam leiragadi water resources ki commissioner yauna governor gi level da wa khanaduna firep laufam thokpane adubu dam gi gate mari mag amukta da hangdogliba asi department asigi executive engineer gi level da khanaraga lawbo warep oiramle dam asi ising thadokpa asi Dam gi sing thadokpa se Central Water Commission gi guidelines ki matung inna thadokadabane district administration ga shu toina pau faunagdabane ahumlak suba oina amang ata thogliba lawfam sing yum amadi atai amang ata khuding maki matik chaba compensation lengak na pigadabani haike ising ichaw mari lainana thadorakpa relief fund ki matang da hangba wahangda MLA kaisa Meghachandra na makha taraduna Natural disaster gidamak thadarakpa senfam amata transparency lehandi hainasu MLA na pendaba phongdokhi Thawal Dam Mapitel Dam si haukiba tang tramari leiriba gate mari si pulaf thado ame moina report tawre masigi date 14 da thado khiba sidagi akoi gi downstream da makha da leiriba village mayam haibidi Thawal district amasung Imphal West amasung East hairiba jaga singsi sidagi thadroiba ising sina one time amukta da ising se pulap lakhiba sina hana ising chawraga leiba sidagi akoi gi gate mari se pulap one time thadorok pasida sida masidani aikoi punna Thawal district si akoi thume government gi leiriba department si gi asoibani aikoina masi one time da disaster ising se thadokpa yate thadok taraga su precautionary measures myam ama hana lawgadabani ado hojikti myam na kari khali nong chuba ising oiroi ningdana karimta ready oihodre then adadagi di pung amada pung anida dak launa yum thungre adagi then hojiki anambana river bank myam si kaiba nateba foot ani hum foot ahum mari amukta thokhidriba chahi kun kunthra sida amukta thoktriba aikoi gi overflow se masim ising gi volume je myam one time da thadoromnina masi dam ji regulate tawdaba control tawdaba adagi official maintenance fazana tawdaba adagi sarkar gi aikoi gi chakuri pairiba mayam singsina office ta phamaga laibini mangkhriba lakhs of people gi properties life then tongan ba aikoi gi yum kai myam singsigi proper compensation ama masi pidaba su ya yaroi